ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯝ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯕꯅꯤꯀꯣ, ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯄꯣꯛꯂꯛꯏꯁꯤ ꯃꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅꯃꯛ ꯄꯣꯛꯂꯛꯏꯅꯦꯕ. ꯑꯩꯈꯣꯏꯗꯤ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯁꯤꯈꯤꯗꯣꯏꯕꯗꯤ ꯅꯠꯇꯦꯅ. ꯑꯩꯅ ꯇꯧꯕ ꯉꯝꯕ ꯆꯥꯡꯗꯣ ꯑꯩ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯕ ꯉꯝꯕ ꯆꯥꯡꯗꯨꯗꯅꯦꯕ. ꯑꯗꯩ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯁꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ. ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ, ꯃꯤꯡꯆꯠ ꯈꯔ ꯄꯣꯔꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯤꯡꯆꯠ ꯈꯔ ꯊꯝꯃꯝꯅꯕ, ꯃꯤꯡꯆꯠ ꯈꯔ ꯄꯨꯔꯛꯅꯕ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯕꯨ ꯑꯣꯏꯔꯣ, ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ, ꯃꯁꯥꯒꯤꯕꯨ ꯑꯣꯏꯔꯣꯀꯣ. ꯑꯗꯨ ꯃꯤꯡꯆꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯅꯣ? ꯑꯩꯒꯤ ꯃꯤꯡꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯪꯅꯒꯗꯣꯏꯁꯦ. ꯑꯗꯣ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯑꯦꯛꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯒꯗꯣꯏꯁꯦꯀꯣ. ꯑꯗꯨ ꯁꯤꯅ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ, ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯠꯀꯤ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯠꯁꯤꯒ ꯆꯥꯟꯅꯕ ꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯂꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯝ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯁꯦ ꯇꯧꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀ ꯆꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯉꯣꯟꯗ ꯕ꯭ꯂꯦꯁꯤꯡ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯦꯛꯁꯤꯂꯦꯟ ꯅꯝꯕꯔꯁꯤꯡꯁꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯣꯟꯗꯣꯏ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯅ ꯊꯣꯟꯗꯣꯏ ꯅꯠꯇꯦꯕ. ꯑꯗꯣꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯕ ꯃꯤꯡꯁꯤꯡꯁꯦ, ꯏꯆꯥ ꯏꯁꯨꯒꯤ ꯃꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗ ꯈꯤꯇꯪ ꯀꯔꯦꯛꯁꯟ ꯇꯧꯕ ꯈꯛꯇꯅꯦꯕ. ꯑꯗꯣ ꯃꯁꯤꯗꯩꯅ 1ꯗꯩꯅ 9ꯐꯥꯎ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯍꯦꯟꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯟꯅꯒꯦ ꯍꯥꯏꯕꯗꯣ, ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯃꯤꯡꯁꯦ ꯊꯣꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦꯀꯣ. ꯂꯣꯏꯅꯃꯛ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯗꯣꯏꯅꯦ, ꯂꯣꯏꯅꯃꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ. ꯑꯗꯣ ꯇꯧꯕꯇꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯁꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯅ. ꯑꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, 50% ꯇꯧꯔꯒ 100% ꯔꯤꯖꯜ ꯐꯪꯕꯀꯣ, ꯃꯥꯏ ꯆꯥꯟꯅꯔꯒꯗꯤ. ꯑꯗꯣ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯟꯅꯔꯒꯗꯤ ꯀꯩ ꯍꯥꯏꯕꯨ 10% ꯈꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ 100% ꯔꯤꯖꯜ ꯐꯪꯕ, ꯃꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦꯕ. ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕꯅ ꯁꯨꯝ ꯈꯨꯟꯕ, ꯂꯥꯏꯔꯕꯅ ꯁꯨꯝ ꯂꯥꯏꯔꯕꯀꯣ. ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯁꯤ ꯁꯤꯒꯨꯝꯕ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯤꯅ ꯄꯪꯊꯥꯗ ꯊꯥꯖꯅꯗꯕ, ꯑꯩꯈꯣꯏꯒꯤ ꯑꯁ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯍꯥꯏꯅ ꯈꯜꯂꯨꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯃꯣꯏꯗꯤ ꯌꯦꯡꯁꯤꯜꯂꯒ ꯌꯥꯝ ꯀꯨꯞꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯑꯩꯈꯣꯏ ꯍꯥꯏꯅꯗ꯭ꯔꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ, ꯑꯩꯈꯣꯏ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯀꯩꯅꯣꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ, ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯒ ꯇꯥꯟꯅꯔꯒ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯆꯦꯛꯁꯟꯅ ꯁꯦꯟꯅꯔꯛꯄ ꯃꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯥꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ, ꯈꯔ ꯁꯦꯟꯅꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ, ꯁꯤꯁꯤꯒ ꯑꯗꯨꯝ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯦꯕ. ꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯐꯕ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ. ꯑꯗꯣ ꯍꯣꯠꯅꯖꯃꯟꯁꯤꯗ ꯍꯦꯟꯅ ꯕ꯭ꯂꯦꯁꯤꯡ ꯐꯪꯅꯕꯗꯣ, ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯛꯇꯅꯦꯕ ꯑꯩꯅ ꯊꯝꯖꯔꯤꯁꯦ. ꯑꯗꯣ ꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯏꯕ ꯑꯉꯥꯡ ꯑꯣꯏꯔꯣ, ꯄꯤꯛꯏꯕ ꯑꯉꯥꯡ ꯑꯣꯏꯔꯣꯀꯣ, ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯣ, ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯥꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯅꯦꯝ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯁꯦ ꯇꯧꯍꯧꯔꯒ ꯑꯆꯨꯝꯕ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗ ꯊꯝꯍꯧꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯅꯦꯕ. ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯜꯂꯤꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯦꯛꯁꯟ ꯇꯧꯕ ꯈꯛꯇꯅꯦꯕ. ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯒ ꯆꯥꯟꯅꯕ ꯀꯩꯅꯣꯁꯦ ꯊꯣꯜꯂꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯔꯦꯛꯁꯟ ꯇꯧꯒꯗꯣꯏꯁꯦ. ꯁꯤꯅ ꯌꯥꯔꯤꯈꯩ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯒ ꯇꯥꯟꯅꯕꯤꯔꯒ, ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯒ ꯇꯥꯟꯅꯕꯤꯔꯒ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯃꯤꯡꯁꯤꯡꯁꯦ ꯑꯐ ꯑꯐꯕ ꯃꯤꯡꯗ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯐꯥꯎꯔꯤ ꯃꯌꯥꯝꯁꯦꯀꯣ. ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯀꯅꯥꯝꯇꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯂꯥꯛꯄ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯃꯤꯡꯆꯠ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯤꯅꯦꯕ ꯍꯥꯟꯅ. ꯑꯗꯣ ꯃꯤꯡꯁꯦ ꯍꯥꯟꯅ ꯀꯩꯅꯣꯁꯦ ꯇꯧꯍꯧꯔꯀꯥꯟꯗ, ꯃꯥꯒꯤ ꯆꯥꯅꯕ ꯊꯕꯛꯇꯣ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯗꯣꯏꯅꯦ, ꯃꯤꯡꯆꯠ ꯍꯥꯏꯗꯣ ꯇꯥꯟꯕ ꯉꯝꯒꯗꯣꯏꯅꯦꯕ. ꯐꯔꯦ, ꯉꯁꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯊꯥꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ.